ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤ ꯄꯥꯝꯕꯩ ꯁꯔꯤꯌꯠ ꯃꯄꯨꯡ ꯐꯥꯅ ꯆꯠꯄꯤ ꯅꯨꯄꯤꯁꯤꯡꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯥ ꯃꯨꯍꯔꯝ ꯍꯥꯏꯕꯗꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯅ ꯄꯔꯗꯥ ꯇꯧꯏ ꯍꯦꯛ ꯃꯥꯒꯤ ꯆꯥꯆꯥꯅ ꯄꯣꯛꯄ ꯅꯨꯄꯥꯁꯤꯡꯗꯒꯤꯁꯨ ꯆꯞ ꯆꯥꯅ ꯃꯥꯅ ꯄꯔꯗꯥ ꯇꯧꯏ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀ꯭ꯂꯦꯝ ꯇꯧꯏ ꯀꯔꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯄꯔꯗꯥ ꯇꯧꯕ ꯍꯧꯅꯕꯔꯣ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯈꯜꯗ ꯆꯥꯆꯥꯅ ꯍꯦꯛ ꯄꯣꯛꯄ ꯅꯨꯄꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯈꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯥꯏ ꯃꯉꯣꯟꯗꯒꯤ ꯀꯔꯤꯒꯤ ꯄꯔꯗꯥꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕꯅꯣ ꯅꯨꯄꯤꯁꯤꯡꯇ ꯅꯠꯇꯅ ꯋꯥꯐꯝ ꯑꯁꯦ ꯅꯤꯄꯥꯁꯤꯡꯁꯨ ꯃꯁꯤꯒꯨꯝꯕ ꯄꯔꯗꯥ ꯑꯁꯤꯒꯤꯗꯒꯤ ꯁꯥꯎꯏ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯅ ꯊꯧꯅꯥ ꯂꯩꯅ ꯃꯈꯣꯏꯒꯤ ꯅꯛꯅꯕ ꯅꯥ ꯃꯨꯍꯔꯝ ꯃꯔꯤ ꯃꯇꯥꯁꯤꯡꯗꯒꯤ ꯄꯔꯗꯥ ꯇꯧꯖꯔꯕꯁꯨ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯀ꯭ꯔꯤꯇꯤꯁꯥꯏꯖꯝ ꯍꯥꯏꯕꯗꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯏ ꯃꯔꯨꯞ ꯑꯃꯅ ꯍꯥꯏ ꯃꯤꯌꯥ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛ ꯀꯔꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯃꯁꯨ ꯁꯥꯎꯔꯛꯏ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯐꯛꯂꯥꯡꯒ ꯋꯥꯔꯤ ꯁꯥꯒꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤꯗ ꯆꯠꯄ ꯇꯣꯛꯂꯁꯤ ꯁꯨꯕꯍꯥꯅꯜꯂꯥ ꯄꯣꯛꯃꯤꯟ ꯁꯥꯃꯤꯟꯅꯕꯒꯤ ꯃꯔꯤ ꯅꯠꯇ꯭ꯔꯒ ꯑꯃꯒ ꯇꯣꯠꯅ ꯇꯤꯟꯅꯕꯒꯤ ꯌꯨꯝꯐꯝꯁꯤꯁꯨ ꯄꯔꯗꯥ ꯊꯥꯗꯣꯛꯄꯗ ꯑꯣꯏꯔꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯦ ꯑꯣꯏꯔꯕꯗꯤ ꯅꯥꯎꯖꯨꯕꯤꯜꯂꯥ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯕꯗꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡꯕꯨ ꯅꯥ ꯃꯨꯍꯔꯝ ꯂꯧꯅ ꯂꯩꯅꯕ ꯌꯥꯕ ꯁꯦꯝꯕꯤꯔꯦ ꯍꯥꯏꯕꯅꯤ ꯑꯁꯇꯛꯐꯤꯔꯨꯜꯂꯥ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯈꯔꯁꯨ ꯑꯗꯨꯝ ꯂꯩ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯃꯈꯣꯏꯅ ꯂꯧꯅ ꯂꯩꯅꯕ ꯌꯥꯕ ꯅꯤꯄꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯊꯣꯛꯇꯦ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯅ ꯈꯜꯂꯕꯁꯨ ꯅꯠꯇ꯭ꯔꯒ ꯐꯅ ꯈꯜꯂꯕꯁꯨ ꯑꯗꯨꯒ ꯃꯐꯝ ꯑꯌꯥꯝꯕꯗ ꯄꯔꯗꯥ ꯀꯌꯥ ꯌꯥꯝꯅ ꯋꯥꯠꯄꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗ ꯍꯔꯥꯝ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯃꯗꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯗꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯔꯤ ꯃꯇꯥꯁꯤꯡꯕꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯌꯨꯝꯗ ꯀꯧꯏ ꯑꯃꯁꯨꯡ ꯅꯥꯆꯨꯡꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯔꯗꯥ ꯌꯥꯎꯗꯅ ꯇꯣꯠꯅ ꯇꯤꯟꯅꯩ ꯃꯁꯤ ꯈꯨꯂꯝ ꯈꯨꯂꯥ ꯅꯥꯖꯥꯏꯖꯅꯤ ꯑꯃꯁꯨꯡ ꯒꯨꯅꯥꯅꯤ ꯅꯤꯄꯥꯁꯤꯡꯅ ꯋꯥꯔꯅꯤꯡ ꯇꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯈꯪꯍꯟꯒꯗꯕꯅꯤ ꯃꯁꯤ ꯀꯌꯥ ꯌꯥꯝꯅ ꯅꯥꯖꯥꯏ ꯑꯣꯏꯕꯒꯦ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯒꯨꯅꯥꯒꯤ ꯊꯕꯛꯁꯤꯡ ꯀꯔꯤ ꯂꯥꯛꯄ ꯌꯥꯕꯒꯦ ꯑꯗꯨꯒ ꯅꯥ ꯃꯨꯍꯔꯝ ꯄꯨꯝꯅꯃꯛꯇꯒꯤ ꯄꯔꯗꯥ ꯇꯧꯍꯟꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯗꯨꯒꯤ ꯄꯔꯋꯥ ꯇꯧꯔꯨꯒꯅꯨ ꯀꯩꯗꯧꯉꯩꯗ ꯀꯣꯝꯅ ꯊꯥꯗꯣꯛꯀꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯕꯤ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯗ ꯄꯔꯗꯥ ꯇꯧꯗ꯭ꯔꯕꯗꯤ ꯅꯤꯄꯥꯁꯤꯡꯅ ꯃꯈꯣꯏꯗꯒꯤ ꯂꯣꯠꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯅ ꯂꯧꯔꯕꯁꯨ ꯂꯧꯖꯁꯅꯨ ꯃꯗꯨꯒꯤ ꯀꯔꯤꯃꯠꯇ ꯄꯔꯋꯥ ꯇꯧꯔꯨꯒꯅꯨ ꯀꯅꯥꯒꯨꯝꯕꯅ ꯂꯥꯟꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯅꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯍꯦꯟꯅ ꯐꯕꯗꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯄ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯕ ꯃꯈꯂꯨꯛꯀ ꯇꯣꯠꯅ ꯇꯤꯟꯅꯕ ꯍꯟꯊꯕꯅꯤ ꯃꯗꯨ ꯑꯜꯂꯥꯍꯒꯤ ꯃꯁꯨꯡ ꯂꯥꯡꯒꯤꯅꯤ ꯑꯜꯂꯥꯍꯒꯤ ꯗꯤꯟꯒꯤ ꯃꯁꯨꯡ ꯂꯥꯡꯒꯤꯅꯤ ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯤ ꯀꯛꯈ꯭ꯔꯕ ꯃꯇꯝꯗ ꯋꯥꯈꯜ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯜꯂꯥꯍ ꯃꯤꯌꯥ ꯈꯛꯇꯒ ꯃꯔꯤ ꯂꯩꯅꯐꯝ ꯊꯣꯛꯏ ꯃꯍꯥꯛꯀ ꯌꯥꯅꯔꯕꯗꯤ ꯃꯍꯥꯛꯅ ꯄꯦꯟꯕꯤꯔꯕꯗꯤ ꯃꯗꯨ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯕꯨꯔꯖꯨꯛ ꯑꯃꯅ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯍꯤꯀꯃꯠꯀꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯗꯨꯅꯤꯌꯥ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯃꯍꯥꯛꯄꯨ ꯗꯨꯅꯤꯌꯥ ꯊꯥꯗꯣꯛꯅꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯤ ꯍꯥꯏꯕꯗꯤ ꯒꯥꯏꯕꯇꯒꯤ ꯎꯗꯕ ꯂꯝꯗꯝꯗꯒꯤ ꯎꯗꯕ ꯇꯥꯏꯕꯪꯄꯥꯟꯕꯗꯒꯤ ꯎꯗꯕ ꯑꯥꯂꯝꯗꯒꯤ ꯑꯜꯂꯥꯍꯅ ꯍꯤꯔꯝ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯤꯔꯒ ꯗꯨꯅꯤꯌꯥꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯏ ꯍꯥꯏꯕꯗꯤ ꯗꯨꯅꯤꯌꯥꯅ ꯃꯥꯕꯨ ꯏꯟꯊꯣꯛꯏ ꯃꯁꯤꯅꯤ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯃꯈꯂꯨꯛꯀ ꯂꯩꯅꯕ ꯃꯔꯤ ꯊꯥꯗꯣꯛꯄꯒꯤ ꯃꯑꯣꯡ ꯍꯥꯏꯕꯗꯤ ꯗꯨꯅꯤꯌꯥꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯗꯨꯅꯤꯌꯥꯕꯨ ꯇꯜꯂꯦ ꯂꯥꯞꯊꯣꯛꯂꯦ ꯊꯥꯗꯣꯛꯂꯦ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯗꯨꯅꯤꯌꯥ ꯊꯥꯗꯣꯛꯂꯕ ꯃꯤ ꯑꯣꯏꯔꯦ ꯌꯦꯡꯕꯤꯌꯨ ꯚꯥꯏ ꯈꯔ ꯈꯟꯊꯕꯤꯌꯨ ꯀꯅꯥꯅ ꯀꯅꯥꯕꯨ ꯄꯦꯜꯍꯟꯕ ꯉꯝꯒꯅꯤ ꯄꯦꯜꯍꯟꯒꯗꯕꯗꯤ ꯑꯃꯈꯛꯇꯅꯤ ꯂꯣꯏꯅ ꯄꯦꯜꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯦ ꯑꯜꯂꯥꯍꯅꯕꯨ ꯄꯦꯟꯕꯤꯈ꯭ꯔꯕꯗꯤ ꯈꯔ ꯇꯞꯈ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯄꯦꯟꯕꯤꯔꯛꯀꯅꯤ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍ ꯃꯍꯥꯛꯇꯕꯨ ꯔꯥꯖꯤ ꯊꯝꯕꯤꯌꯨ ꯄꯦꯜꯍꯟꯕꯤꯌꯨ ꯃꯤ ꯃꯌꯥꯝ ꯑꯃꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯄꯦꯜꯍꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯅꯤꯄꯥ ꯑꯃꯅ ꯕꯖꯥꯔꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯨꯄꯤꯗꯨꯕꯨ ꯌꯥꯕꯤꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯒꯤ ꯏꯖꯠ ꯂꯟ ꯊꯨꯝ ꯑꯃꯁꯨꯡ ꯈꯟꯗꯥꯟꯒꯤ ꯏꯖꯠ ꯕꯗꯅꯥꯝ ꯇꯧꯕ ꯍꯥꯏꯕꯗꯤ ꯕꯔꯕꯥꯗ ꯇꯧꯕ ꯌꯥꯎꯔꯤ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯃꯥꯗꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯑꯔꯣꯟꯕ ꯑꯃ ꯂꯩ ꯍꯔꯥꯎꯕꯒꯤ ꯃꯗꯨꯗꯤ
ꯑꯩꯈꯣꯏꯕꯨ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯃꯤꯌꯥꯝꯅ ꯑꯜꯂꯥꯍꯒꯤ ꯑꯥꯁꯤꯛ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯅꯕꯗ ꯃꯗꯨꯃꯛꯅ ꯑꯇꯣꯞꯄꯗ ꯏꯃꯥꯟ ꯂꯧꯅꯅꯕꯒꯤ ꯑꯃꯁꯨꯡ ꯏꯃꯥꯟ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒ ꯅꯛꯁꯤꯜꯍꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛ ꯑꯃꯁꯨꯡ ꯅꯍꯥꯛ ꯑꯗꯨꯒꯨꯝꯕ ꯑꯜꯂꯥꯍꯒꯤ ꯃꯁꯨꯡ ꯂꯥꯡꯒꯤ ꯉꯥꯎꯔꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯇꯣꯞꯄꯕꯨ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯅꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯅꯕ ꯂꯝꯕꯤ ꯐꯥꯠꯅꯅꯕ ꯑꯩꯈꯣꯏꯅ ꯖꯔꯤꯌꯥ ꯑꯣꯏꯒꯅꯤ ꯃꯔꯩ ꯌꯦꯠꯅꯕ ꯑꯁꯤꯗꯒꯤ ꯗꯤꯟ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯨꯍꯣꯡꯂꯦ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯟꯗ ꯍꯥꯏꯕꯗꯤ ꯀꯌꯥꯗ ꯁꯨꯞꯅꯇꯒꯤ ꯃꯤ ꯃꯔꯤ ꯈꯛꯇ ꯂꯣꯏꯅꯔꯦ ꯃꯗꯨꯗꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯑꯐ ꯐꯠꯇ ꯉꯥꯡꯅꯔꯛꯂꯦ ꯑꯗꯨꯅ ꯕꯁ ꯅꯦꯛ ꯀꯥꯝ ꯇꯧꯕꯗ ꯃꯤꯅ ꯅꯤꯟꯗꯥ ꯇꯧꯔꯛꯂꯕ ꯃꯗꯨꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯒꯤ ꯁꯨꯀ꯭ꯔꯤꯌꯥ ꯇꯧꯒꯗꯕꯅꯤ ꯉꯁꯤꯒꯤ ꯆꯤꯡꯅꯕ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯑꯅꯥ ꯑꯌꯦꯛꯅ ꯄꯤꯛ ꯊꯜꯂꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕꯒꯤ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠꯀꯤ ꯃꯥꯏꯀꯩꯗꯁꯨ ꯑꯥꯈꯤꯔꯠꯀꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯁꯦ ꯄꯣꯠꯂꯝ ꯑꯅꯤꯈꯛꯅꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕꯅ ꯃꯨꯍꯥꯕꯠ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯑꯅꯤꯁꯨꯕꯅ ꯏꯈ꯭ꯂꯥꯁꯀ ꯂꯣꯏꯅꯅ ꯇꯧꯕ ꯑꯃꯜ ꯏꯕꯥꯗꯥꯠ ꯍꯧꯖꯤꯛ ꯄꯣꯠ ꯑꯅꯤ ꯑꯁꯦ ꯐꯪꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯨꯛ ꯈꯟꯅꯁꯤ ꯑꯃꯜꯒꯤ ꯃꯇꯥꯡꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯗꯤ ꯊꯧꯅꯥ ꯂꯩꯁꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯜ ꯂꯩꯔꯒꯅꯤ ꯊꯧꯅꯥ ꯂꯩꯇꯕꯗꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯤ ꯑꯃꯜꯒꯤꯗꯤ ꯊꯧꯅꯥ ꯂꯩꯕ ꯗꯔꯀꯥꯔꯅꯤ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯣꯏꯔꯤꯕꯗꯤ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯃꯜꯅ ꯀꯣꯛꯇꯒ ꯃꯄꯨꯡ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏꯒ ꯃꯄꯨꯡ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯩ ꯑꯁꯤꯅ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯃꯣꯏꯕꯨ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯀꯜꯕ ꯑꯁꯤꯕꯨ ꯁꯦꯝꯕ ꯀꯜꯕꯕꯨ ꯁꯂꯤꯝ ꯑꯣꯏꯍꯟꯕ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯏꯈ꯭ꯂꯥꯁꯀ ꯂꯣꯏꯅꯅ ꯑꯃꯜ ꯇꯧꯕꯗ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯒꯤ ꯒꯨꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯜꯂꯥ ꯇꯥꯂꯥꯅ ꯍꯥꯡꯗꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯨꯟꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯃꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄ ꯇꯁꯕꯤꯌꯥ ꯇꯧꯕ ꯑꯃ ꯆꯪꯏ ꯃꯣꯍꯥꯕꯠ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯁꯦꯝꯕꯗ ꯑꯃꯜꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯄꯥꯝꯂꯕꯗꯤ ꯑꯁꯨꯝꯅ ꯆꯥꯡꯌꯦꯡ ꯇꯧꯕꯤꯌꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯄꯤꯌꯨ ꯑꯍꯥꯟꯕꯗ ꯈꯔ ꯈꯖꯤꯛ ꯆꯠꯄꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯈꯔ ꯍꯦꯟꯒꯠꯅ ꯆꯠꯄꯤꯌꯨ ꯑꯃꯁꯨꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯊꯃꯣꯏ ꯇꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯁꯝꯕꯗ ꯃꯁꯤ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ ꯃꯗꯨꯗꯤ ꯇꯣꯠꯅ ꯇꯤꯟꯅꯔꯤꯕ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯄꯠꯇꯅ ꯅꯨꯡꯁꯤꯅꯕꯒꯤ ꯍꯧꯔꯛꯐꯝꯁꯨ ꯃꯁꯤꯅꯤ ꯑꯁꯝꯕꯗ ꯅꯦꯛ ꯑꯃꯜꯅ ꯐꯪꯂꯤꯕ ꯕꯔꯀꯠꯁꯨ ꯃꯁꯤꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯗꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯏ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯪ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯅꯦꯛ ꯑꯃꯜ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯣꯛꯇꯦ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯦꯛ ꯑꯃꯜ ꯍꯥꯏꯕ ꯑꯁꯦ ꯑꯔꯊ ꯁꯨꯞꯅꯒꯤ ꯑꯃꯜ ꯇꯧꯕ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯍꯥꯂꯥꯠ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯗꯥꯏ ꯌꯧꯅ ꯁꯦꯡꯂꯕꯒꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯁꯤꯁꯨ ꯄꯣꯠ ꯃꯆꯥ ꯃꯆꯥ ꯈꯔꯅ ꯄꯨꯟꯁꯤꯟꯕ ꯀꯝꯄꯥꯎꯟ ꯑꯃꯅꯤ ꯄꯣꯠ ꯑꯃꯅ ꯑꯃꯜ ꯇꯧꯕꯅꯤ ꯑꯅꯤꯁꯨꯕꯅ ꯄꯣꯠꯂꯝ ꯑꯃꯜꯗꯨ ꯃꯗꯨꯒꯤ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯁꯨꯞꯅꯒꯤ ꯂꯥꯏꯕꯛ ꯈꯔ ꯋꯥꯏꯔꯒ ꯍꯥꯏꯕꯗꯤ ꯁꯖꯗꯥ ꯈꯔ ꯇꯥꯔꯒ ꯅꯃꯥꯖ ꯈꯔ ꯁꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯦꯡꯗ꯭ꯔꯤꯕ ꯃꯈꯩ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯀꯜꯕ ꯑꯁꯤꯗ ꯔꯨꯍꯥꯅꯤꯌꯠꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯄꯣꯛꯂꯣꯏ ꯇꯁꯦꯡꯅꯃꯛ ꯀꯕꯥ ꯁꯔꯤꯐꯄꯨ ꯈꯔꯝꯅ ꯚꯨꯠꯁꯤꯡ ꯃꯨꯔꯇꯤꯁꯤꯡꯕꯨ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯀꯥ ꯐꯠꯇꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯧꯊꯣꯛꯄꯤꯈꯤꯕꯒꯦ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯀꯕꯥ ꯁꯔꯤꯞ ꯍꯥꯡꯍꯟꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯨꯅꯤꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯍꯥꯡꯍꯟꯕ ꯑꯃ ꯆꯪꯏ ꯑꯃꯁꯨꯡ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯨ ꯈꯛꯇꯗ ꯃꯀꯥꯟ ꯑꯁꯤꯗ ꯃꯀꯤꯟ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯐꯪꯂꯛꯀꯅꯤ ꯃꯗꯨꯗ ꯈꯛꯇꯗ ꯅꯨꯡꯁꯤꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕꯗꯨ ꯎꯔꯛꯀꯅꯤ ꯅꯦꯛ ꯑꯃꯜ ꯄꯥꯡꯊꯣꯛꯂꯤꯕ ꯑꯗꯣ ꯃꯗꯨꯒꯤ ꯄꯤꯈ꯭ꯔꯤꯕ ꯇꯔꯤꯀꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯌꯝ ꯑꯗꯨꯗ ꯑꯃꯜ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤ ꯄꯣꯛꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯍꯨꯝꯁꯨꯕꯗ ꯑꯁꯔ ꯑꯣꯏꯗꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯑꯃꯜ ꯑꯗꯣ ꯑꯥꯗꯠ ꯆꯠꯅꯕꯤ ꯑꯃꯅꯤ ꯈꯜꯂꯒ ꯄꯥꯡꯊꯣꯛꯏ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯤ ꯉꯔꯥꯡ ꯇꯧꯅꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯁꯣꯜꯂꯤꯕ ꯅꯃꯥꯖ ꯑꯁꯦ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯣꯟꯅꯈ꯭ꯔꯦ ꯆꯠꯅꯕꯤ ꯅꯃꯥꯖ ꯑꯣꯏꯈ꯭ꯔꯦ ꯊꯃꯣꯏꯒꯤ ꯈꯧꯔꯥꯡꯕ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯅꯃꯥꯖ ꯄꯥꯡꯊꯣꯛꯅꯗ꯭ꯔꯦ ꯑꯃꯁꯨꯡ ꯔꯨꯍꯒꯤ ꯊꯋꯥꯏꯒꯤ ꯍꯥꯏꯕꯗꯤ ꯃꯆꯤꯟꯖꯥꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯥꯎꯗ꯭ꯔꯦ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯃꯜ ꯇꯧꯅꯗ꯭ꯔꯦ ꯑꯃꯜ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯅꯤꯌꯝ ꯑꯁꯤ ꯌꯥꯎꯗꯕꯅ ꯍꯥꯏꯕꯗꯤ ꯍꯦ ꯑꯜꯂꯥ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯄꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯥꯡꯗ ꯊꯝꯗꯕꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯁꯣꯟꯖꯔꯤꯕ ꯑꯃꯜꯁꯤꯡ ꯅꯃꯥꯖꯁꯤꯡ ꯑꯁꯤꯒꯤ ꯑꯁꯔ ꯑꯁꯤ ꯊꯃꯣꯏ ꯌꯧꯔꯛꯇ꯭ꯔꯦ
नेक अमल तौबदा अल्लाह नुंसीबे हेंगतनबा नियत के लोइनना खोंफम चेतना अमल पांथोकफम थोकपनी अनिसु वफम अमना पुनिंग थवाई हकचांग याउना अल्लाह के ममिंग सोनबियु हाइबदि अल्लाह 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 की मिंगलसे तोइना लौबियु अतुकि मतिक तोइना लौबियु मदुदि अल्लाह की मिंगलसे तोइना लौरि मकै आइगे थमोइदे लेरंबा दुनिया की पोटसिंग असे थोखिगनी अमसु अल्लाह की मिंगलेन हाइबदि अल्लाह की मतिक मगुन हाइबदि मागे सिफातसिंग असिना महौत छिलहौगनी अमसु जाति हाइबदि रूहानियत के वफम लाकनी अहुमसु वफम असे यामना मरु ओइबनी मदुदि अहले स्वाब अहले मोहब्बत हाइबदि अल्लाह बु नुंसीबगा मिसकसिंग संग तौबियु तिन्नबियु लोइनबियु मसिदगी मियामना चेंथोई मसिगी माइकैदा पुनिंग चंगदे हाइबदि कनागुम बुर्जुक अमगे खिदमत्ता लैगदबनी हाइबा असे अयामना खंगनदे अदुगुम्बा अल्लाह वालासिंग अदुगी खिदमत्ता महाना तुमिन्ना मचिन पुनसिंदुना लैरबदी महागी थमोइदा लैरंबा अदुगुम्बा गुनागी पोटसिंग अमचिंग दुनिया की अपांबा नुंसीबगी पोटसिंग अदु बांखिदुना बुर्जुक अदुगी मतिक मंगालदगी अमसु मागी खिदमत की असरदगी अल्लाह की अदुगुम्बा नुंसीबा दो मफम खंगना मसक उबा हौरकनी लाइरी खरा पारे अदुगा खल्ली कामिल मुकमल मपुंग फाबा ओइरे मसिदी यामना तायोनबा पोरे सिंगरांग असिदा लारिक लाइसु हाइबसिंग सुनगी लारिक खक पारगा मखोइना अदुगुम्बा बुरुचुकुमना आलिमगुमना खन्ना खरे मसे गल याम चावा गलत फेमी अमनी सुनगी लारिक त पारगा कनाना कामिल मुकमन बुरुजुक ओइखरबगे मसे असेंग वफमने मदुदी मिस्त्री अमना मिस्त्री अमकी मनाक्ता फमलगा अइखोइना महाकी खुलाइसिंग अदु पाइदना इपाइ पाइदना येंगती येंगगा अइखोइना मिस्त्री ओइबि याबरा असुना फी तुबा दर्जी अमकी मनाक्ता फमलगा महाकी मेसिन अदु पाइदना महाकी कातिया अदु पाइदना महाकी येतुम अदु पाइदना येंगते येंगगा अहाकना दर्जी ओइबि याबरा खुई फजन इबा हैबा ओजागा लोइनदना कलम पाइबगे नियम लई सिंगबा गी कायदा येंगदना तमदना कैतमोइदा खुई फजम मी ओइबा ngambra तसेंगना हायरबदा खुदा रासिदा बुर्जुक अमगी संग सोहाबत याउदना कामिल अल्लाह वाला ओइबोय थोकते मराबसिना कामिल वली लमजिंग लोय अमग लोइनबा दरकारनी आमल दी बैत की रूह थवाइनी हाइबदी शेख लमजिंग लमता की मखादा थबक तौबनी अदुबो शेख कामिल अल्लाह वाला ओइगदबनी कामिल से करम न खंगनी मसिनी खनगदबती कामिल से करम न खंगनी कामिल से की सक्ता खुदम दी शरीयत की मपुंग फाना हाइबदी शरीयत की मपुंग फाना चप चाना इतिबा हाइबदी तुंगिनबा ओइरिबा तौरिबा बिदात हाइबदी धर्मदा दिनदा हापसिनबा अमसो श्रीक हाइबदी मपुग मानव सेम्बा पुनम असिदगी हिंगलिबा मसी वांगमदे लैरिबा जिहालत की वफम अमा फाव हाइदरिबा तौदरिबा महाका लोइनबदगी दुनिया नुंसीबा हंथरकपा अदुगा हक ताला साना होगी बदा अल्लाह की नुंसीबा हेंगलकपा अमसो अखोइगी बातिनगी नुंगी असोइबा हाइजबदा महाकना यामना पुनिंग चंगना ताबिरगा महाकना मदुगी चुमथोकदबा नियमसिंग ताकपीबा अमदे नियमसिंग अदुदा अमल तौबदकी फजना कानबा फंगलिबा अदुनी खुदमसिंग असिनी शेख कामिलगी खुदमसिंग असि हाबिदे खरदंगी असिंगबा शेख फंगलबदी हाबिदे ngamkhai leitana kanarabani amsung rahmat barkat ne haina khangedabani masimak Allah bu nungsi ba pokannabagi lambi singi manungda achoba lambi masidagi haibada Allah gi nungsi ba soidana aikogi thamoida polakani mathangda amal gi ofamni masigi damaktadi thauna darkar oi isla oigedabadi isla gi niyam dagini Allah bu nungsi ba mioi singi manakta chatpiu haijakare makoina takpado pangthokpiu haijakare numit kharani gi manungda kalba थमोई पुंगान गालकनी खुदा की कसम थमोई दा अदुक्की मतिक शांति अमदा अपेन बलाकनी हे अचान बमरुक मपांगसिंग अमुक हन्ना इन कसम चारक हाइजरी मदुदी नियम लंबी असिदगी हाबिदा असिगी मतुंग इन्ना अल्लाह की नुंसीबा फंगखरबा मियोय अदो मंगोंद मौत की हाबिदा असीबगी अकीबसु लैररोय इकंगी कोलेरागी अवा अनागी लाइचत की अवाबसु पोकलरोय अकीबसु पोकलरोय बिल्कुल जन्नत की हालात कुम ओइरगनी दुनिया दा जन्नत की महाव जन्नत की मनम जन्नत की फजब महा की सरुक थुंग लगनी होय करिगुम्बा मसाद अवाब वखल लैगदबा ओइरगन अल्लाह मियाना आइबु साउरिबरा अल्लाह की मनाक्ता आई करी फिबम ओइरिबगे ऐसे मनाई अम ओइबदा करयम यामना मतिक चाबगे नत्रगा तसेंग ममिंगतगी मनाई ओइरबरा आइने संगजबसिबु लम खांगिरा आइबु तसेंग मनाई हाइबदु करम कान ओइबा फंगदगे
asumna mahagi thamoida Allahga naksinanabagidamakta puriba maichak madugi awaba do aduni magi thamoida pugadaba chengadaba awaba amasung gamdi bas masigi gam awaba se natana atopa awaba ama phawa leiroidabani amasung leiraroi adu asigma gam awaba asidi adukki matik mahaw leigani madudi masigi damakta nuaiba lising kaya haibadi dunia gi pochak mari leinaba nuaiba lising kaya kathopa irai laina ngamgani haibadi hairiba thamoida phawrak leba nuaiba ananda ase mase janat ka mari leinabani asiga yengnarubada dunia gi pochak singdagi phangliba nuaiba apenba sing asidi khangu thakini haibadi matonga makuwa gumani arembani hairiba miyoiba asida kanangumbana themlaba bhai nang yamna wara male aduna pira u nangi awabadu ai lawjarage aduga madugi mahutta ai gi nuaiba punamak nangonda pijarage madu kaidamoida mahangno on thoksi haibi yaroi hazrat masini phangadoriba lanchi hairiba awabase Allah Taala ga naksinnabagi lipunduni hairiba awabase Allah Taala gi maikeida mahak onsil hannabagi pambai aduni hairiba awabase Allah Taala na mangonda rahmat oina hapsin biba aduni Allah wala singi manakta chatpa amasung makoigi tungin badagi haijari wafam sing asigi artha khangbangamgani Sariyat khongpham chetpagi aphongba amasung batin amal animak chap mana na mahak mai puna bangam gani haibidi batin amasung jahiri ani chap mana na po bangam gani mahang na jahiri ki amal aduna batin ki kana ba phanghan gani amasung batin ki chasin ba aduna mahak ki jahiri ki amal adu chasil han ba amasung mapung phana pangthok pangam gani kana gumba na mapan tong gi chatna kanglol shariat ki ahkam sing ase thausa da su yawi taseng na masi mahakna thausadrabadi amasung masidagi nathaiduna chatlabadi mahaki batinda laga naksinabadagi lapki amasung maduta dos kun amasung gunagi phattaba amasung amakpa do phawrei asina shariat ki ahkam sing ase chapchana mapung phana chatli matik mahaki thamoida mai haibadi mahaki batinda mahaki rohaniyat ki mafamda su wangkhalai asina mahangna khalai shariat asidi mapung phaba din aduni shariat asida mapung phaba rohaniyat shariat asida Allah bu phangnabagi lambi ado mapung phana leire aduna shariat haibase mapung phaba achupa din aduni aduga masigi ruhna tarikat haibati rohaniyat ki lambi asini shariat ki ahkam sing asina hairiba thamoi gi nungi lambi asida tahalai haibati parman amada namaz da khusu amsung khuzuni hakchangi namaz asina thamoigi amade thawaigi namaz haibade khusu de yawhalai habade zikre kalbi asikaramni yaropano habade sinbangi zikre lisani sinbanda solambadona zikre kalbi da lakpani talana aikoibu afaba sanga habade swahabat habade kamil sheikh amade Allah wala singa loina ba phanghan bisanu amasung Allah gi lambi pangbada mai pak pangamhan bisanu aikoi gi thamoi asida leiriba dunia gi apamba nungsiba asi lakthok piraga Allah gi nungsiba apamba aduna mahut chilhan biba oisanu amasung luta luraba Allah gi changyeng na pik thallaba ngasi gi malem asida awa nuai punamak ase nathairaga janat ki adugumba nuaiba fazaba nungsiba ado saruk thungbiduna telaba punsi ase mahiyanba oirasunu amin suma amin. Hey there, subscribe to my channel and also press this bell icon.